Online Manipurgi numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau naha ani thadoroknaba Union Home Minister da daksingadabani ibobi Kuki Millitantsingna Fajinduna Thamkhiba Naha ngasi fauba Fajinduna Thamkhiba nupamacha ani asi athuba matamda thadoroknaba Union Home Minister da taksinba mathau tai haina CLP gi luchingba okram ibobina fongdokre Jananeta Hijam Irabot Celebration Committee na senduna Yaskul Police Lane da laiba Manipur Dramatic Union MDU gi hall da ngasi pangthokiba Jananeta Hijam Irabot ki chahi 119 suba mapok kumon thoramda CLP gi luchingba aduga hanagi Chief Minister o ibobina mathaki wafam asi phongdokhibani O ibobina makha tarduna hai Kuki Millitantsingna Fajinduna angang ani athuba matamda thadoknaba lengang na honagadabani mitei amasung Kuki gi tainaba mafamsingda Central Forcing thamduna Akanba section tharang kaya lakhole hairabasu section tharang lakhotpagi mamidi tadri Hauzik fauba lenga ki maikaidagi Kuki Millitantsingna Fajinduna nupamacha ani gi matangda wafam amata phongdoktaba si laibak thibani thoram aduga mari lenana o ibobina Jananeta Hijam Irabana miyamgi damakta loram mathaudang ngasi gi hawragliba mirona khangba mathau tai haiba wafam su thamki ngasi gi thoram aduda saruk yakhiba singna Jananeta Hijam Irabot ki photo da laikatuna ikai khumnaba utki makha tarakpa update asidi hiai khuma news tagi lakhojarake Naga mafam singda October tang ahunggi ahing nungyai hauraga pungni punipan gi ban lauthokre October tang ahunggi ahing nungyai hauraga Naga mafam singda pungni punipan gi ban lauthokle haina United Naga Council UNC gi Information and Publicity Wing na thadorok pachero amana khangalagli Chero asina makha taraduna hai matamdugi Congress lengakna stakeholder sing amata tanaramdana December 9, 2016 da Manipur gi anoba district taret haibadi Tamenglong district tagi none khaidokhiba Chandel district tagi Tengnopal khaidokhiba Ukhrul district tagi Kamjong khaidokhiba Churchandpur district tagi Ferjol khaidokhiba Senapati district tagi Kangpokpi khaidokhiba Imphal East district tagi Taji Jiribam khaidokhiba amadi Imphal Valley dagi Kakching district khaidokhi anoba district tare semkhiba sigi mayokta yaningdaba phongdok tuna Naga singna national highway da numit 138 economic blockade chathakhibaga loinana matamduna paliba Congress lengak barat lengak amadi United Naga Council UNC ga round tara rom maikai ahungi maraka issue sigi matangda wari sanakhi adum oinamak UNC na thagatkhiba proposal adu reject tawrakhi Nauna semkhiba district sing asi amuk hanna hongnana roll back tawnaba dabi tawraduna pungni funifan gi ban asi chathabana Haina chero sina makhatari makatarakpa update asisu editorial kalam dagi lokhojarake Kuki Millitantsingna Fajinduna Thamkhiba Naha ani lengangna kanba ngamdaba honafam thoi Manipur thokliba chahi amaga tha taruk helaba kangluf ani gilan asida Kuki narco terrorist singna terrorist singi thawong kaya lepten chatharaklaba fauba makhoibu India amadi Manipur lenga anina tumina laishinbagum tawribasi yamna lali makhoina Manipur thugainaba honaraliba si Bharat thugainaba hotnabani haiduna lawduna Kuki Millitantsing asi lakshinaba hotnabagi thaudang adu Bharat lenga amadi Manipur lenga na matam chana lawgadabani ngasi fauba makhoibu kaw thabagum thadokuna thamliba asina makhoina terrorism gi thabak kaya maning makha tamna chatharakpagi maram ama oiribani makhoina chatharakpa terrorism gi thabak singi manung channa handang naha ahum phajiluraga ama thadoraklaga ani buna hojik fauba Fajinduna thamliba asi terrorism gi asengba thawong adu malengi miyamna mayek sengna uthorakpani Yamna ngaklibadi hojik naha ani Fajinduna thamliba asi Manipur gi ngomkhai manungdani mapa leibak amada Fajinduna thamba nate maduna Fajinduna thamliba naha ani asi Bharat lengak amadi Manipur lengak na tekta kaidana kanba haibasi araiba thabakni adubu Tawfam thokpa thabak asi tawdaduna hojik leiribasi yamna lali miyamgi mihut amamam oina leiriba MLA amadi minister singna makhoigi lawfam thokpa thaudang adu chapchana lawgadabani maduna tana MLA sing amadi minister singi imung manung sokte macha masu fajin punsin khide haiduna ningai dana laithokpadi chumloi asiguma matang asidani miyamgi mihut oiriba MLA sing amadi minister singna makhoigi lawfam thokpa thaudang adu chapchana lawgadabasi hojik Fajinduna thamliba naha ani asigi leifam sungsoi soidana Bharat lenga amadi Manipur lenga na khangpham thoi loinana Manipur da ngak senaba leiriba army sing amadi Manipur police ki kangbuna su Manipur ki karam mafamda Kuki terrorist sing asina operate tawrabage haibadu aduma khanglibani micham naha ani Fajinduna thamlaga Manipur amadi Bharat thugainaba hotnariba hojik Fajinduna jail da thamduna while chathariba Kuki terrorist ama thadu adu oirabadi Fajinduna thamliba naha ani asi tekta kaidana thadokani haibu wafam phongdorakpa asi Bharat lenga amadi Manipur lenga asi karishu leitana khali takpani loinana laibak asi ki chatnariba ain bu khonggaw nai haiba takpani oiriba fibam asida Manipur lenga na lawfam thokpa thaudang adu chapchana lawba ngamdana naha ani adugi khongul liri lakhotpa yaba thabak lenga na lakholi haiduna asum leibiba asi miyamna aduki matik penadre ngasigi malem asi science and technology gi lamda aduki chokotpa haibadu oirabani loinana satellite ki yugni
ꯃꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯈꯪꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯆꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯇꯦꯡꯊꯥꯕꯒꯤ ꯃꯤꯀꯞ ꯈꯣꯜꯅ ꯅꯤꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯤꯌꯨ꯫ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯡ ꯃꯈꯥ ꯇꯧꯗꯨꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯊꯤꯅ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯈꯨꯠ ꯇꯨꯡꯕꯨꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ, ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯤꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯐꯝ ꯊꯣꯛꯏ꯫